ꯃꯌꯥꯝ ꯊꯣꯡꯕ ꯂꯣꯏꯔꯦ ꯏꯔꯣꯟꯕꯁꯨ ꯂꯣꯏꯔꯦ ꯀꯣ ꯌꯥꯝꯅ ꯆꯝꯕꯅꯦ ꯑꯩꯒꯤꯁꯤꯗꯤ ꯌꯥꯝ ꯁꯥꯕꯅꯤꯅ ꯀꯣ ꯀꯩꯅꯣ ꯇꯧꯕꯗꯣ ꯌꯥꯝꯅꯁꯨ ꯑꯖꯥꯛ ꯅꯣꯝꯃꯤꯀꯣ ꯍꯥꯏ ꯃꯌꯥꯝ ꯑꯁꯤ ꯊꯩꯕꯣꯡ ꯃꯔꯨꯅꯦ ꯊꯩꯕꯣꯡꯗꯒꯤ ꯂꯧꯊꯣꯛꯄ ꯃꯔꯨꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯣꯛꯇꯣꯛꯑꯒ ꯈꯥꯏꯗꯣꯛꯑꯒꯀꯣ ꯐꯨꯠꯇꯣꯏꯅꯦ ꯑꯗꯨꯒ ꯏꯔꯣꯟꯕ ꯆꯥꯗꯣꯏꯅꯦ ꯃꯌꯥꯝ ꯉꯁꯤ ꯁꯤꯅꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯊꯩꯕꯣꯡ ꯃꯔꯨꯅꯦ ꯌꯦꯡꯉꯨꯀꯣ ꯊꯩꯕꯣꯡꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯄꯤꯀꯣ ꯑꯁꯤꯅꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯊꯩꯕꯣꯡ ꯃꯔꯨ ꯏꯔꯣꯟꯕ ꯃꯌꯥꯝꯁꯨ ꯆꯥꯕꯤꯌꯣ ꯑꯝꯇꯪ ꯌꯦꯡꯉꯣ ꯃꯌꯥꯝꯁꯦ ꯀ꯭ꯋꯥꯆꯞꯅꯦꯀꯣ ꯀ꯭ꯋꯥꯆꯞꯁꯤꯅ ꯇꯪꯈꯥꯏ ꯆꯞꯇꯣꯏꯅꯦꯕꯀꯣ ꯇꯪꯈꯥꯏ ꯆꯞꯄꯒ ꯑꯗꯨ ꯃꯀꯨꯁꯨ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀꯣ ꯑꯗꯣ ꯗꯨꯀꯥꯟꯁꯨ ꯐꯝꯕꯅꯤꯅ ꯃꯤ ꯂꯥꯛꯏ ꯑꯃꯨꯛ ꯃꯌꯥꯝꯇꯨ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯐꯨꯠꯂꯁꯤ ꯐꯨꯠꯂꯒ ꯃꯨꯜꯂꯀꯥꯟꯗ ꯐꯖꯅ ꯏꯔꯣꯜꯂꯁꯤꯀꯣ ꯑꯗꯣ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯑꯂꯨꯁꯨ ꯑꯃꯈꯛ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯁꯤꯅꯦ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯇꯔꯥꯃꯨꯛ ꯆꯔꯦꯒꯤ ꯆꯦꯅꯦꯜ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯃꯁꯥꯁꯤꯗꯤ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯍꯛꯆꯥꯡ ꯌꯥꯝ ꯁꯥꯒꯠꯂꯦꯀꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯅꯤꯅ ꯕ꯭ꯔꯥꯏꯠꯅꯦꯁꯁꯦ ꯌꯥꯝ ꯀꯟꯕꯅꯤꯅꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯁꯨ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯗꯨꯝ ꯍꯪꯉꯛꯑꯦꯕꯀꯣ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯔꯦ ꯑꯗꯣ ꯃꯣꯏꯅ ꯍꯪꯉꯛꯏꯗꯨꯅ ꯀꯔꯤ ꯃꯔꯝꯅꯣ ꯈꯪꯗꯦ ꯃꯣꯏꯗ ꯚꯤꯗꯤꯑꯣꯁꯦ ꯆꯠꯇ꯭ꯔꯕ ꯑꯃꯗꯤ ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯄ ꯂꯦꯞꯄ ꯌꯥꯗꯦꯀꯣ ꯚ꯭ꯌꯨ ꯀꯥꯔꯁꯨ ꯀꯥꯗ꯭ꯔꯁꯨ ꯑꯗꯣ ꯃꯌꯥꯝ ꯅꯨꯃꯤꯠꯁꯦ ꯌꯦꯡꯉꯨꯀꯣ ꯕ꯭ꯔꯥꯏꯠꯅꯦꯁꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯈꯨꯠꯁꯥꯁꯦ ꯂꯣꯏꯕ ꯑꯂꯩꯕꯤ ꯁꯥꯏꯀꯣ ꯌꯦꯡꯉꯣꯗꯣ ꯃꯌꯥꯝ ꯏꯔꯣꯟꯕꯁꯨ ꯃꯨꯜꯂꯦꯀꯣ ꯎꯃꯣꯔꯣꯛ ꯑꯃ ꯍꯥꯞꯄꯦ ꯑꯗꯣ ꯉꯥꯔꯤꯁꯨ ꯍꯥꯞꯄꯦ ꯊꯨꯝ ꯍꯥꯞꯄꯦ ꯑꯗꯣ ꯇꯛꯈꯥꯏꯔꯁꯤꯀꯣ ꯃꯌꯥꯝꯁꯦ ꯇꯛꯈꯥꯏꯔꯒ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯃꯨꯛꯀ ꯇꯛꯈꯥꯏꯈꯤꯒꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒ ꯎꯠꯂꯛꯀꯦꯀꯣ ꯑꯃꯨꯛꯀ ꯃꯌꯥꯝ ꯏꯔꯣꯟꯕꯁꯦ ꯇꯛꯈꯥꯏꯕ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯛꯈꯥꯏꯕꯤꯗꯕꯀꯣ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯈꯔ ꯊꯝꯕ ꯑꯗꯣ ꯁꯥꯏꯔꯒ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯂꯣꯏꯅ ꯇꯛꯈꯥꯏꯔꯒꯗꯤ ꯍꯥꯎꯔꯣꯏꯕ ꯆꯥꯕꯗ ꯁꯤꯅ ꯍꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯆꯥꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯆꯠꯂꯁꯤ ꯃꯨꯛꯕꯥꯡ ꯇꯧꯔꯁꯤꯀꯣ ꯃꯌꯥꯝ ꯍꯥꯏ ꯀꯣ ꯑꯗꯨ ꯑꯣꯏꯗꯤ ꯍꯧꯕ ꯇꯧꯔꯁꯦ ꯑꯩ ꯈꯨꯠꯀ ꯍꯥꯝꯅ ꯔꯦꯗꯤꯑꯣ ꯂꯩꯖꯔꯕꯅꯤꯀꯣ ꯃꯌꯥꯝ ꯊꯨꯝꯗꯤ ꯈꯔ ꯆꯝꯃꯦ ꯃꯌꯥꯝ ꯃꯁꯥꯁꯦꯀꯣ ꯄꯨꯔꯥ ꯃꯩ ꯆꯥꯛꯄꯖꯥꯠꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯃꯥꯏꯅ ꯆꯥꯕꯤꯌꯨ ꯍꯥꯎꯕꯅꯤ ꯑꯩ ꯊꯨꯝ ꯈꯔ ꯆꯝꯃꯦ ꯐꯔꯦ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ
ơi. Mày ăn tụi nó xa gì mà hào rồi thế bông gì mà luôn thế phút nữa không chậm tắt rồi coi hỏi cái còi mà nó vậy rất là hữu em được thật bài em chưa học cái rồi hết mà em không sử làm nói câu đó theo không được đấy ai pai ku dem rek ai atot pani wa ai loser win ne ba loser ku da gam sa Yang please sabi usman kalau amta awal Rồi tôi hình biết đâu ăn đi anh bình tay điện không đây
ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯌꯥꯝ ꯆꯝꯅ ꯆꯥꯖꯕꯅꯤ ꯃꯨꯛꯕꯥꯡꯁꯦ ꯑꯗꯣ ꯃꯇꯦꯛ ꯃꯀꯣꯏ ꯇꯧꯅ ꯆꯥꯕꯗꯣ ꯉꯝꯗꯦ ꯃꯔꯝꯗꯤ ꯌꯥꯝ ꯁꯥꯏ ꯑꯩꯈꯣꯏꯁꯤꯗ ꯌꯥꯝ ꯆꯥꯛꯅꯩꯀꯣ ꯕ꯭ꯔꯥꯎ 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 ꯆꯥꯛꯄ ꯌꯥꯅꯤ ꯑꯝꯇ ꯀꯣ ꯑꯁ ꯈꯥꯡꯕ ꯉꯝꯕ ꯌꯥ ꯅꯠꯇꯦꯀꯣ ꯑꯩ ꯉꯁꯤꯒꯤ ꯑꯌꯨꯛꯇꯒꯤ ꯍꯧꯖꯤꯛ ꯄꯨꯡ 1 ꯇꯥꯔꯦꯀꯣ 3ꯂꯛ ꯁꯨꯔꯦ ꯂꯨꯖꯕꯀꯣ ꯂꯨꯖ ꯂꯣꯏꯕꯒ ꯑꯗꯨꯝ ꯁꯥꯒꯠꯂꯛꯑꯦꯕꯀꯣ ꯂꯨꯖꯔꯤꯉꯩꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕꯁꯨ ꯌꯦꯡꯕꯤꯌꯣ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄꯒꯤ ꯗꯨꯀꯥꯟꯁꯦ ꯂꯣꯟꯁꯤꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯁꯦ ꯁꯤꯁꯦ ꯁꯤ ꯍꯥꯡꯗꯣꯛꯑꯒ ꯍꯥꯡꯗꯣꯛꯑꯒ ꯏꯟꯊꯣꯛꯈ꯭ꯔꯁꯤꯀꯣ ꯌꯥꯔꯦꯀꯣ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯦ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯏꯗꯤꯠ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯊꯥꯒꯠꯆꯔꯛꯂꯒꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯀꯣ